Hayengdi Christmas ni malemgi mafam pumnamakta tobugumna Senapati Jilla dasu Christian shingi chehigi khwaidigi chawba kumai ashigi damak mi khudingmakki pukding wakal mathung marang haure. Haujik Jilla sida ningthamthagi khwaidigi ingba matam oidunasu kumai ashigi khalurabada ingba kothoktuna mana ngamjabi thakta kumai ashigi shemshanari. December tha ashi hek haurokpadagi Jilla ashigi khul khudingmakta Leiriba yum pumnamak church pumnamak amasung kaitel amadi lambi pumnamak laitengle. Mafam khudingmakta carol sakpa Advent Christmas party amasung makha kiagi thoram panthoktuna kumai ashibo haro taimna okli. Haukiba chayol amaromdagi Christmas ki kaitel kannabada district headquarters yauna jilashi ki kaitel sing mina chigna chainaba ngamdana chille. Senapati district headquarters ashi mahushadi kahenna chinba mafam nate adobo Christmas kumai lakpa ashidegidi haukiba numit kharani degi kahenna traffic chinbigi khudong chadaba mayoknare ningthamtha matam ashi jila shigi oinadi mahushadagi makhal makha kiagi haro kumai gi matam oibani adobo covid laichet laibadagi kumshishu jila shigi achobo kumai barak festival amasung mau flower festival di panthokhidre adumokbo miyamna yamna pamnaba cherry blossom festival di virtual oina panthokhi Yamna nungaiba amana handakta ahanba oina nongmagi oiba Mau Music Festival Mauget manakta chauna pangthokre. Festival ashi Mau Music Association na shinbani. Association ashina shinduna tha ashigi kunmapalgi numidangda amukashu Makhel Heritage Conclave ta Mau Students Union gi marifu nipan shuba kumon thoram panthoknaba shemshari. Ishai amasung jagoi thoramna mashigi mapung oiba shaktam oigani. Pomai Naga Women Union gi Tarit Chuba General Conference handakta Oinam Hills School da Tribal Affairs and Hills Mantri Wungjagin Walte na haudoktuna pangthokre. Conference aduda PhD Mantri Eldikho amasung Forest Environment and Climate Change Mantri Awangbaw Newmai Yauki. Senapati Jilla ashidasu matam gi oiba thodok wathok kyamok leptana thoki aphabashu phatabashu yawe yamna leibak thiba thodok amada Kathi Kokarongi Asufeda Leiba Water Storage Factory Amada Mai Chaktuna Lupa Lakiagi Lantum Mangki. Amaromda Chana Thaknaba Potlamsing Yonnabigi License Loba Amasung Registration Gi Matangda Miambo Bahap Tahanba Nongmagi Oiba Camp Ama Senapati da Pangtokhi. Camp Adu Food Safety and Standards Wing Senapati na Shinmani. Manipur punbagi oina COVID-19 laichet hannadegi khara nemtharakpaga loinana Senapati Jilla dasu laichet ashi yamna hanthare. Jilla ashigi oina ningthokaba numit phawbada active case manga khakta ngaire. Apunba positive case lishing ani chani nipunipangi manungda mi tarati laikhidre. Adobo laichet ashi hanthare hairabasu hojik ingba matam oiba amadi Christmas tagi hauraga New Year phawba leiriba kumaising ashigi yenglaga miyamna komthokpadi chumloi. Amaromda COVID-19 gi anoba variant amashu thorakliba ashigi yenglaga miyamna henna cheksingba tangai fade. Kumai gi nungaibada laichet ashi henna sandokhanba gi maramdi oihaloishi. Amukshu ningthamtha gi matam mapung oina December dagi February tha phawbushi Senapati Jilla da khumdariba jati ayambagi lohongba matamshu oibana miyam tingba hengadabana amukashu henna cheksing hanningai. Manipur ge mafam ataida tonabugumna Senapati Jilla dasu Manipur Assembly Mikhalgi langnaba khara haure yamna kanba mak natrabasu mirep oiningba keana mana lebningba political party singi ticket phangnaba hodnabaga loinana vote khomba haunare Jilla sida mapung oina Mikhal thengnaraba yaba party singdi BJP NPF NPP amasung Congress oiraba yai aduga independent mirep kya amasung thorakpa yabagi oithokpa lay Adobo hojikmaki oinadi Mikhal sigi maru oiba issue kari oigadage haiba ngamdri. Hojikti kumaigi matam haurabnina lo u singugi thabak matam kharagi oina lepkhre. Lo rokpadi hannana loikhre aduna Jilla sigi mipum khudingmak Christmas amasung New Year gi wakhalda thoina henna pugning changkhibna awa ana pumnamak kauthoknare. Kumai matungda kari oirakadage haiba kanasu khanba sangnadri. Amabu oire haro kumaisu mapung phana adumak pangthokshi tawgadabu kumai khaktagi khallaga covid laichat tagi checksing daba adudi tawroishi hojikshu laichat ashi pungpha phaba natribnina aikhoi isa na checksing si haibishina tha ashigi chithi ashigi mapung oiba paujel oihan janingai loisilakpa asida Jilla ashigi amasung Manipur gi mipung khudingmakta Christmas amasung New Year gi yaipha paujel pijari anoba chehina lakpada covid laichat loihan khiduna shanti amasung nungai yaiphaba pinabiba oirasino
ꯍꯥꯏꯈꯤꯅꯤ꯫